अहानबद मरु ओइबा पाउ मणिपुरदा यावसंग कुमहैगी हुमनी चनबा असी नाकी ओइबा लाइनिंग लाइसोन अमसुंग गेम्स एंड स्पोर्ट्स का इरोइनना पांगथोकली एंटी-नार्कोटिक टास्क फोर्स ना मियोय अमदगी लुपा करोड़ मरी दशमिक अमा ओइगदबा ड्रग्स सिंग टेक्नोपल डिस्ट्रिक्ट की फागत पंगमख्रे मैहौ लांगपोक थोकन बगी था योरपदा फॉरेस्ट डिपार्टमेंट ना मियामना चेक्सिन ना बगी खंगलकली चीफ मिनिस्टर वाई खेम चांद सिंह ना पोर्टफोलियो सिंह येथोखरे डिपार्टमेंट निपान खाक्तुना थमली अमदी NSF ना नोटिस की मियामदा डिस्क्रिमिनेशन तोबगी मायोक्ता खोंफम चेतना लेटमिनना बहायरकली खुरुमजरी ISCOM न्यूज़ मियंग ताबिर पुनमकु अहान बमक्तदा सूरज खोंगबान ताबम नतराम नोकचरी हौजिक मपुंग ओइबा पाउ यावसंग कुमहैगी यामना मरु ओइना निनी चनबगी पिचिगारी ngarang श्री श्री गोविंदजी टेम्पल दा मियाम कयादगी लाकपा होली पाला सिंगना होली सक्तुना अबे चाइदुना ट्रेडिशन की ओइबा महिरोल दगी चटनादुना लाकपा थोरम सिंग पांगथोखरबा मतुंग ngasi यावसंग कुमहैगी हुमनी चनबदसु होली पाला सिंग लेकाई लेकाई गी युम युम सिंग द चंगदुना होली सकपा मदि अबे चाइबगी थबक सिंग पांगथोकनरी नाकलमरमदा यावसंग कुमहैगा मरी लेंगना लमदम मसिगी अथापा अमसुंग अनकपा खुंगंग अमदि लेकाई लेकाई सिंगदा पांगथोकनरिबा गेम्स एंड स्पोर्ट्स सिंग असिदा मखल मथेलगी कुमहैगा मरी लेनबा इवेंट सिंग हापचिंदुना लेकाई सिंगदा हराउ तयामना यावसंग कुमहै असि पांगथोकनरि यावसंग कुमहै असि मणिपुर गी ओइना ख्वाइदगी चावबा येनिंग था कुमहै अमगुम महिरोलदगी पांगथोकतुना लाकली पांगथोकलिबा यावसंग कुमहै असिदा अहल नाहा खाइदना निमित मंगानी चुपना नुंगसी चानना कल्चरल ट्रेडिशन गा लोइनना पांगथोकनी अदुगा नाहा सिंगना नुमिदांगदा थाबल चोंगबगी कुमहै सिंग पांगथोकनी मणिपुर पुलिस की एंटी-नार्कोटिक टास्क फोर्स सेंट्रल सिक्योरिटी फोर्सेस का खुसमनदुना बॉर्डर डिस्ट्रिक्ट ओइबा टेक्नोपल दा चथखिबा एंटी-नार्कोटिक ऑपरेशन दा मियोय अमदगी ब्लैक मार्केट लुपा करोड़ मरी सुपना लुपा करोड़ मरी दशमिक अमरोंग ओइगदबा WY अमसुंग ब्राउन सुगर सिंह फागपंगमख्रे हाइदि ऑफिशियल की ओइबा सोर्सेस अमगी मतुंगिना हाइदिबा सिक्योरिटी फोर्सेस की अपुनबति मसिना इंटेलिजेंस न पिरकपा अककनबा पाओ अमगी मतुंगिना टेक्नोपल डिस्ट्रिक्ट हांगलिबा सिक्योरिटी नाका चेक पॉइंट अमदा लंबी अदुदा लाकपा गाड़ी सिंह चेक तोबो मतमदा महिंद्रा थार रजिस्ट्रेशन नंबर MN01 AW 8063 असि खामदुना चेक तोबो मतमदा गाड़ी असि के मनुंगदा लोतुना पुरंबा वॉल इज योर्स WY हाइना खंगनबा मेथाम्फेटामिन टैबलेट केजी 2.33 अमसुंग ब्राउन शुगर केजी सिनो दशमिक मंगा मापल अनि फागपगम खिहाइरी ऑफिशियल की ओइबा सोर्सेस असिना मखा तारदुना WY टैबलेट सिंग अदु प्लास्टिक पैकेट सिंगदा पैक तौरंबनी अदुगा ब्राउन शुगर सिंग अदुना तोंगान तोंगान बा माचोगु तोंगान तोंगान मचुगी सापोन केप तरा तरुकता हापलमनि हाइरी ड्रग सिंगा कोनना फारबा मियोय अदु सिक्योरिटी फोर्सेस सिंगना मसक ममिंग ताकथोकतना थमली मणिपुर गवर्नमेंट फॉरेस्ट डिपार्टमेंट के खुथांगदा स्टेट असिगे मियामदा चाही असिगे ड्राई सीजन यौरकपगा लोइनना मैहौ लांगपोक अमसुंग चिंगदा लांगमै चाकपदगी ngaktoknaba चेक्सिन वारोल सिंह फोंदोरकली डिपार्टमेंट असिगे सीनियर ऑफिशियल ना फोंदोरकपगी मतुंगिना
Khulgi chief sing community leaders sing amadi miyamna akan bathaudang sing lauduna forest ki resources sing kanna bahona minasi Chingi jungle sing da toina mai chakpagi thodok sing asi miyoi sing na jhum cultivation toba maital sing na ba hotnabada amadi cheksin da badagi thokibana ayamba oiri Manipur state ki oina miyoi maihau langpok Token bagi season asi February thagi angan basarukta gi hauraga sayol taramathoi haibadi April tha phauba oiduna lakli Manipur ge geographical area asi chamada humputra manga dasmik mari taruk % asi forest ki lamni forest sing mai chakpadagi kanduna air pollution thoktana ba honaminasi hairi chahi asi gi oina jungle da langmai chakpagi Thodok asi Manipur gi kha ithang thangba Myanmar ga tainabada leiba More gi Friendship Bridge Integrated Checkpost ICP manakta mamang tha gi February gi tang 19 da thoki Thodok asida Assam Rifles na khanglaktuna matam chana mai muthattuna makhatana amadi thokadaba Thodok akoigi mahoi lampok ki kanmangam khi official asina phongdorokpagi matung inna February Kitang kunmari lising ani subna kunmanga amasung February kulhumdoi lising ani kunteruk phawagi manung asida infrared imaging radiometer suit VIIRS fire alert chamapal kuntra taret uba phangki VIIRS na piripa alert asi khwaidagi achumba alert singni VIIRS fire alert asina satellite thermal imaginary matengna Langmai chakpa thermal anomaly sing natraga gas tagi mai horiba singi mafam sing masak khangdokpa ngami VIIRS na 375 meter resolution da maheu langpok apikpa masung hanana mai chakraba mafam sing khangdokpa su ngami hairi chahi asigi oina VIIRS na high confidence fire alert chamaga tara report tawkhre khwaidagi yamna lising ani Tara Marida fire alert lising amaga chaniga humputare record tawki Manipur da lising ani ama dagi lising ani kunmari faubada uwa hauba forest cover hectare ama dasmik mapal manghan takhan khi hairi aduga langmai chakpagi thodokta khwaidagi yamna jungle gi uwa chakhiba si lising ani tara mari dagi thodok aduda hectare chamaga yankhairom maina chakhi hairi Chief Minister Yumnam Khemchan Singh na luchingba Manipur ge anoba government ama mamang tha February gi tang marida sem khraba matung state asida full fledged governance ama thamnaba gi pandam da Chief Minister yauna wasaklo khraba cabinet minister gi portfolio sing ngarang yan thokre government na ngarang formally notification ama thok tuna Chief Minister Y Khemchan na portfolio oina yen thok triba department sing yeng sinduna administrative control sing makha tana pai higani hairi Ngarang formally oina yentoki ba portfolio singa dudi Deputy Chief Minister Nemcha Kibgenda Rural Development and Panchayati Raj Tribal Affairs amasung Hills Departments ta pikiba asina Manipur da thokliba ethnic violence asigi waroi sin purakpagi achauba khongthang ama oirgani Deputy Chief Minister Losi Dikhoda Public Health Engineering Forest Environment and Climate Change Departments pikre Minister Govindas Konthawzamda Home Department amasung Youth Affairs and Sports aduga Minister Khuraizam Loken Singda Arts and Culture amasung Tourism Department gi portfolio sing khusinake ngarang state government asigi oina Chief Minister yauna wasaglo kraba Minister Marigi portfolio sing yantoki basi state asigi Chief Minister Oiramba and Biren Singna lising ani kudmarigi February gi mapalda resign tawkraba matung Manipur state ta central government na chahi ama fanning chit presence rule thamduna lakpada loinana chahi asigi February gi tang marida Yumnam Khemchan Singh amasung MLM mari yauna Chief Minister Deputy Chief Minister ani amasung Cabinet Minister ani wasak laukraba matungdani Mainland India ki mafam singda matam kayadagi amadi ikoi dana notice ke miyoi singda discrimination tauba harassment piba racial attack sing amasung fu chaibana chingba thodok singi report laire maramasina Naga Students Federation NSF na noticed miyamna vigilant oina amatta oina thodok sing asi mayuk
lepminnabagi matam yaure hairi racial oigera political natraga geographical gi oigera discrimination tawrakpa khudingmak aikhoi punna leminaduna thengnaduna aikhoi gi dignity amasung ikai khumna hanbaga loinana chap chaba mafam kangadabani hairi NSF ki cherol asina haina makhatana haikibda front asina mainland India da mafam singda tathi tawaina tawira khibi ot nebira khibi amadi racial discrimination tawrak khibi notice ke mioi singda solidarity utpaga loinana makhoi singi damakta front asina lepli hairi Handakta All India Institute of Medical Sciences Gorakhpurda Nagaland ki Dr. Mahiroi Nupi Amada Tathi Tawaina Tawrakhiba amasung New Delhi da Arunachal Pradesh tagi Nupi ahum racial discrimination tawduna ot naikibagi thagdok sing NSF na hakjina lobaga loinana mainland India ki mafam singda notice ke mioi sing racial discrimination tawrakliba sida mari leinaba authority sing na anti-harassment amasung anti-discrimination law sing enforce tawduna makhata na thabak sufam hostel sing university na honagadabani hairi Herikon SWA Amkel CCSK UPF Lipon was set amadi tongan ba lupki luchingba sing yauna IPSA Jiribam ki office tangasi pangthokiba mifam amada Kokomi Jiribam branch ki nauna thau pugadaba members sing khankre hairiba Kokomi Jiribam branch ki nauna thau pugadaba sing adadi maru oina Herikon gi S Sainik Kumar Singh na convener CCSK gi H Bijoy Singh na organization Lipun gi M Jenny Maitaina finance UPF ki M Bikena relief and medical amadi O Priyo Barta Maitaina media gi thaugai puragani loinana fam Punaba Khankraba Singh na ngasidagi thabak pangthokpa haunaba haina IPSA Jiribam gi President G Ibohol Sharmana lauthoki amadi mifamaduda tongan ba loop singh president amadi general secretary singh na saruk yakhi loinana nauna khallaba Kokomi Jiribam gi convener S Sainik Kumar Singh na haikibada Manipur gi lairiba fiba amadi mahiroi singh gi yenglaga hojek pangthok nariba yausang ki thoramasi thasi ki tang taret faubadang pangthok pinaba haina mahakna apil tawki Thasigi tang Nepal da Malem Sinba thungna pangthokna gadawriba International Women's Day ga mari leinana numit asimakta da Bisnupur district ki oinasu Mai Bharat Bisnupur gi makhada nupi khakta gi oiba Asmita Women's Sports League ama pangthoklagani haina Mai Bharat Bisnupur gi Joint Director Dr. Salam Dhanachandra na phongdorakle mahakna makha taraduna Mai Bharat Bisnupur gi makhada Takmuda Leiba Bisnupur District Rowing Association amadi Sai Utloga khusamnaduna thasigi tang Nepal da nupi khaktagi oiba oina pangthokadawduba Ashmita Women Sports League asida 100 meter race amadi rowing competition na sinba tongan ba event sing su yaugani maru oina league asi Moirang Assembly constituency ki MLATA Santi na hudokani maramaduda thawramaduda Lamdam asigi miyamna saruk yabina ba haina su mahakna apil tawki Bisnupur Rowing Association amadi Sport Authority of India ka kusab naduna namirasida sporting nupi sigoiba nupi sikhati goiba du sporting activities kara pangthok sagan haiba program asi मेरा युवा भारत माय भारत बिसनपुर ना लुचिंगना पांगथोकदबा प्रोग्राम है हाइबन मिनसिदा 100 मीटर 200 मीटर ना चिंग रेस हाइब नुपी मचा गाते नुपी गाते के ओइबा अदु लंजेन थाजेगनी अदु लोइना ना एकोइगी वाटर स्पोर्ट्स की एक्टिविटी से मोइरा तांगोइ रेदे हम पॉपुलर ओइबनिना अदु दसु ओइबगी रोइंग कंपटीशन अमदी एकोइगी हलमन बिलेकाई की ओइबा मोइरांग कॉलेज की छात्रीसी अदुगा ताबु एरियागी लोकल एरियागी ऑफिसिंग पुलगा अदुगा महियांग तांबा थोरमन जे पक्तो सगनी हाइरो प्रोग्राम से मिनिस्ट्री ऑफ जुडिशियल अफेयर्स गवर्नमेंट ऑफ इंडिया की लुचिंग मखादा पक्तो सगदबनी पक्तो का द स्पोर्टिंग इवेंट सिदा कोई विद लेबी हलमन अदुगा मरु इन एथलेट प्लेयर्सिंग यागु के सरुग याबिना बा मेरा युवा भारत की माइके लगी मरुगन निसिंग जरे
Hojik United States amasung Israel na Iran gi mayokta chathariba lan asida United States ke submarine dagi kapthorakpa torpedo na Iranian warship Iris dena Indian Ocean gi Sri Lanka gi khathangba samudra mafal manakta lupsenduna warship aduda tonglakpa Iranian lanmi kaya hat khibaga loinana Sri Lanka Navy Emergency Search and Rescue Mission paikhatuna asiba Hakchang Marfu Taret Pankre Amadi Mio Kuntrani Toykan Bangam Hairi US ki submarine missile Kaptuna Islamic Republic Iran ge Khwaidagi Nova Iris Dena Samudragi Imaida Lubhan Kibasi World War II Matungda Ahan Bathogdok Amani Hairi US Defense Secretary Pete Hegsethna Hai Iran Samudra Kongnungda Lupsin Kiba vessel asi Iran ge prize shipne Vessel Sina International Ocean da operated Tauringai Kapthakibani Hairi Chathakiba operation aduna Tehran ge Mathakta US Israel military campaign asi Pakthok Chauthorakli Haina Takpani Haiki Aduga US ki President Donald Trump nadi military operation asigi Pandamdi Iran gi naval capability Pumnamak Thugai Bani Hairi Indian Ocean da Sri Lanka gi Khathangba Samudra Khongbanda Thokliba Thogdok asi Sri Lankan authorities singna Miyoi Chamaga Marfu Punna Iran gi warship asi Lukhre Haibagi Asonba signals sing Toina Pangbadagi Kangbangam Kibani Hairi Sri Lankan Foreign Minister Visita Herenatna Parliament of Fungdokibada Island nation asigi aircraft amasung jahaz sing thogdok thokpham nakna deploy tawduna thamkhre adaga Sri Lanka gi Navy spokesperson commander Buddhika Sampatna phongdokhibada thogdok adu thokhraba matong Sri Lanka gi rescuer sing mafam adu changsin ba matamda Iran gi warship adu luplamkhi mafam adu da ising da thau tauba raft sing amasung sailor sing samudra da tawduna leiramba Tengnaki Hairi Thogdok Aduda Hinghoriba Singh Sri Lanka gi National Capital da Leiba Hospital da Pukatuna Layangkre Sailor Natana Atai Singh Yamakana Sokte Hospital Asigi Akoibada Police Amasung Sri Lanka Naval Personnel Singh na Akan Mamongda Ngak Senduna Thamkre Aduga Asiba Singh Adusu Kudaki Oina Saba Mortuary da Thamkre Hairi Iris Dena se Iran gi Khwaidagi Mapangal Kanba surface to air missile amasung anti-ship weaponry singi marakta warship amani hairiba Iran gi Iris dena asi lising ani kulhumdoida US Treasury Department na drone manufacturer sing link tawduna Russia da Kutsukulai sing supply torambagi athingba thamkibadagi internationally scrutiny tawduna leiriba warship makhal amani hairiba Iran gi Iris dena warship asi tha amaromgi mamangda India ga punna multilateral naval exercise tawbada saruyakhi hiramasi mari leinana hauzik phauba India dagi wafam amata fongdorak palitri hairi Loisilakpada maru ba pau amuhana Manipur da yausang sports ke roi na pangthok le Anti-narcotic task force na miyo yamadagi lupa crore mari 10 ama oigataba drug sing technical district ki phagat pagamkhre Maihau langpok thokan bagi tha Europe pada forest department na miyam na cheksin na ba khanghalak Chief Minister Y. Kem Chan Singh na portfolio Singh yenthokre department nipan khaktuna thamle
amadi NSF na notice ki miyam da discrimination to bagi mayok ta khom chet na lepmin na ba hairakli Hausikyo na di ISCOM news na pisa ba Manipuri pau matang sila shinjari miyang tabi ba singbo amuk kahana krumjari